Ming MannabA Meeoi Faduna Pukhraba Matung Fu-Cheiraga Mishak Onnaramle Haiduna Thadorakpabu Maira Paibi Singh Yamna Kanna Yaningdaba Fongdokhre Imphal West ki Mayang Imphal Police Station ki Manungda Chabung Company Makha Lekai Laiba Khulngakpa Yaubani Haiba Meeoi ama Kaching Police Commando ki Kangbuna Faba Lakpa Matamda Laikai Aduda Laiba Khulngakpani Haiba Meeoi aduga Ming MannabA Meeoi ama Commando Kangbu aduna Faduna Pukhraba Fu-Cheiraga Thabak Chatharaba Matungda Mi Mishak Onnaramle Haiduna Thadorakpabu thawong adubu Maikai adumgi Maira Paibi Singh akanba mawongda Yaningdaba Phongdokhre Pau asina hai ngahan nungthil pung 2 minute 30 taba matamda Kaching Police Commando ki Kangbu ama Chabung Company Makha Lekai da lakpaga loinana Laikai aduda laiba Laurembam Rajkumar atopa Ming Abung apokpa Laurembam Inautombibu Commando ki Kangbu aduna maram amata taktana Faduna pukhibani haire Laurembam Rajkumar asi auto thauduna imung manung puduna laiba Meeoi ni haire Thawdok asigi matangda KUCMA Mayang Imphal gi makhada laiba club amade apunba Maira Paibi Singh gi mihut sing yauna ngahan numidang pangthokiba paumi singga unaba mada Mayang Imphal Chabung Company Maira apunbagi President Thaudam Bilasini na phongdokhibada Laurembam Rajkumar alias Abungbu Kaching District Police personnel khadana faraga Pukhraba Matung tamthina phubiraga Thadorakpa haibasi mama oibi singna tasengna nungaitaba phawwe Laurembam Rajkumar ga Ming MannabA Mayang Imphal Chabung Company dagi khungakpa yauba Meeoi amasu lai Police personnel sing aduna Ming MannabA Haiduna Faduna Pukhraba tamthina phuraga Mishak Onnaramle Ming MannabA dagi farubane soikhre lankhre haibagi thawong asi Mayang Imphal da leiriba mama oibi kayana yaningde asigumba thawong asi matungda mukhana tawbigano Haujik Commando na faruba Meeoi adugi masada akiba mati pakhatpana maram oiraga wakhal leitadana leiri haikhe July 19 Faobagi Manungda Manipur gi Anouba Leingak Semba Yabagi Thajaba Yamna Nakna Leire Anouba Leingak ki Chief Minister wasak lobada Union Home Minister Shah yauraba yana leire July 18 dagi haugadoriba Parliament mifam asigi mangoinana Lakliba July 19 Faobagi Manungda Anouba Leingak Semba Yabagi Thajaba Yamna Nakna Leire Anouba Leingak asigi wasak lobada Union Home Minister Shah yauraba Yabagi Thajaba Yamna Nakna leire Pausi asina fangba paugi matungidadi Nahan makai Anouba Leingak ama semna bohonabada BJP gi MLA singi marakta ama toina punsinba ngamdana tokhai na leinaramba adu haujikti ama toina punsinbagi phibamda leire Nahal makai punsinba yadana leiramba BJP gi MLA kaya handak ikuidana Delhi da punna unaduna mifam pangthoktuna ama toina punsinba haina lemna khi haire Pau asina hai Lakliba phaba khongthang asigi pau Delhi gi BJP gi lusingba sing amade Bharat ki Prime Minister Narendra Modi Union Home Minister Shah dasu mayek sengna tamduna khanganbadagi Anouba Leingak ama semnabagi phireb asi lawrakhibani haire Anouba Leingak asi semba matamda kanana Chief Minister oigadoriba no haibasi khwaidagi luba ama oina leirambane Haujik phawbagi oinasu Chief Minister oinaba Meeoi MLA ani chongthoktuna lei Meeoi ani asi Speaker TS Saitavrata amade Hairok AC gi BJP gi MLA Dr. TS Radeshyamni hainasu ngangnare Makhoi ani asigi marakta Speaker TS Saitavrata bu BJP gi center gi lusingba singna khara hena lumna lobagi phibamda lei hainasu pawasina haire Pawasina hai Haujik Speaker Saitavrata Guwahati da karigumba thabak amagi damakta leire Chairaksida Anouba Leingak ama semnabagi thajaba Yamna nakna leirakpa siga mari leinana Speaker TS Saitavrata July 13 da Guwahati dagi Imphal thoroknabasu sem sakhre haibatare Anouba Leingak ama semba haibasida Union Home Minister Shah su Manipur da laktuna sungsoi soidana saruk yaragani haibagi thajaba leire haibasu Pausi asina Delhi dagi fangba source amana haire Pau asina hai Anouba Leingak ama Parliament mifam gi mangoinana semna bahonaragliba sigi maram oigani haina thajanaribadi karigumba Parliament mamangda BJP gi Anouba Leingak ama semhaudaba tarabadi makhatana Manipur da PR leithakiduna BJP asi Manipur da pura haugatpa ngamdana leikragane maduna Manipur da BJP maru marata aduna BJP na Leingak paiduna makhatana lehaunabagi damakta Parliament mamangda Anouba Leingak asi semnabagi thabak center gi lusingba singna paikhalakpane BJP gi Anouba Leingak asi leiba tarabade makhatana Manipur da BJP gi masa mareng sangdoktuna matam koina Manipur da BJP gi Leingak sasan tungkoina leinabagi damakta thaurang asi paikhalakpa oigani haina su thajanare Lakliba July gi tangkun nongmaijing numitta First Kumam Nipamacha Singh Memorial Men's Open Half Marathon 2025 Pangthoklagani hairiba marathon asi KN Singh Athletics Academy Moirangna Khuman Youth Club Moiranga punna khusamnaduna senbane Hairiba marathon asigi entry fee lupa chane last date of form submission na Lakliba July ki tang 19 ne first prize da lupa lising yangkhai second prize da lupa lising kuntra third prize da lupa lising kun amadi consolation prize da fourth tagi na 10 faubada lupa lising ani ane ne hena kupa marol gi damak 7005103491 natraga 8837
256490 natraga 763085 3338 natraga 8787 828476 ta pau phaubiyo.